Manipur leiriba Kuki Zo meeyam ge political laibak ama lepnaba damak Tokhaiba Union Territory ama Semgadra Nattraga Manipur adumak pullaga leigadra Haibagi matangda Referendum ama Lounaba Thourang Touraba Yai hairi. Hiram masigi matangda National gi pauche Times of India da fonglakpa report ama na hai. Karigumba Kuki Zo meeyam na makoi gi tunggi laibak lepnaba damak referendum ase pangthoklabadi furup ama na makoi gi political laibak lepnaba damak pangthokpa ani suba referendum oigadoribane. Ahanbagi referendum aduna kumja ing 1958 da Naga sovereignty gi damak Naga National Council NNC na pangthokhiba plebiscite na oide. Plebiscite aduda Naga meeyam chada 34 na Naga gi tungan nation ama semba pame haiba wafam NNC na fonok paleke. Madugi matung tarakpada kumja ing 1964 December tang amada Nagaland ase statehood fangke. Times of India gi report asida Kuki Zo gi luchingba amana fongdokhiba wafam palladuna hai. Hauzik ase Kuki Zo gi meeyam da referendum gi wakhalon ase ningthina leinarakle. Khongthang asigi damak Kuki Zo council athubada thabak lokhalagani. Kuki Zo people's referendum ballot for referendum on the political future of the Kuki Zo people of Manipur. Haine mingthonba draft ama tawde. Draft asigi matung ina leibak asigi electoral roll da Kuki Zo gi meeyam na referendum asigi damak vote thadaba yagani. Referendum asigi wahangdi Kuki Zo ama oina Manipur gi Kuki Zo na khundariba khulpumnamak amatta oina punsillaga center gi lengaklon makhada leinamgi damak Union Territory ama semba haibasine. Naga sengi plebiscite na maram oiraga Nagaland state ki maru hunkhiba asina biyami sakti adu mayek sengna takpa ngamni hainasu Kuki Zo gi luchingba aduna fongdoki haina Times of India gi report aduda pale.